dana marketing tawirure dada si manadi yawtra napakti se napakti mara sangame tabra sadigom awa sadigom oh umur shot ini umur har morok si ahal ni na pero tawo yene di ma lagi matlaw racing pati ko dalam marmarang sige alu ako daw mga tara mati sige ako hindi ka sanam daw sa namin ay pamjiyaw ay matsabyaw ay buyaw ay maruin nga tara ore nga dira pagi mga video da na mo na hay ne ko chatta na no chapi kinon sina sumai no na packing tawre tonga tonga yom re sirang macha do sobo thang tra sumai tawbire horen pung ahum dai ke salam ate hin tum Ya kai duni. ngatang do ngasi mako ngawi hay Tumane ya. pe me sila tumu sanupi ame sala la ola na hay bado iman Ah, me sila ola habdo la ini. udo ba kuide habdo ngatang ay khangbi da ba wani da khangdra ima si kanano Kan di ju. hay ma ay je sina sanupi khangdra bo Kan zu bani ai. me to surji Suji ore cha. oi Mari kai lai ba. ima una lai na Cha di la ge. ako ima ko ngawi da Ko ngawi da. adu ni ko tum ngawi hogat kan Kan ngore. hogat kan Asenga ni kanano. bungo abungo ni ima ngarang hindi am gyan tai ko uzik tum da bagini ma matang tumo ima hata mi salo to ay je khud nan bige su ya de man ya dam ni ta haka sai har su ne holan ni na yare to mu sai to ba ay di hoding ba ay di naning ni ba hatang tum to ma Kan di dai. Ako lang kan. Ako wa ma ge ba. Ayo. Mang la kan di ba. Thapan mari hi na ya. Nai ka te ni na. mang ni kadi da kana lai kara ma lai da kadin to ramino ima na katoy lai do kana Lai do. Ah. Hong Kong de. ngarang imoy nuoy bagini so ay mako ngawi hay BP ga lo sara bp ona ba le na tro lai bane bp do thok sira se ri sau lang ta kai le rage lai ram ko ne mo to je je lang ai su ai ki ga Ngawe. hogat kan ba piro si jen Ako pa pa di ngam ne ba. hawkat kan ma hawakan ko ngau do kai no de mai ta on thura Ha. on thura Olo. on gela bp ona ba do nga leibasidi akhoi da na khara haye na akhoi da ti nga ahawba mafam yang khange koi chatlaga ma nga khara chawba ahawba na dum thiraga leibi re hantakti langon da leiba hadi nupa dangi oiba senior citizen home da chatke na ije thorang ne ado nga chingse koi semdok semjin pharak ta bani na ba loi semdo goina purage na semdo ai sin hawai dia topa kana lejadraba sing awana tarba sing da dum aigi ngamjaba khara dum mateng pangjabani do hojikan che aina mo sum khandarubada kana lejadraba thabak suba ngamdraba ahan singji leibam je sida oina aigi ngamjaba khara dang pirage na adum lepe do ai hoji lambi chapa singje home hadi always home mana tharamba singje adum yenga chale ai mathangdana sida tawge mathangdana sida tawge na ado mokoi sidi mi yam de aduna mi tara khatani ado pese tauna baje traunga khak pire duga ate na thongna ba oina sembire mayam da penbire khangje si kana no khanga ba Kanga. kana oirame Ore melon. oh atang le ramo ai je ma Lasa pasi poro. Yes, baby. Kayo mo pore. Se bobo am takok se. Bobo ang takok. Bobo ko se. Tu. Bobo. kai ma je si di ma ko Bobo am takok. ma su ko jam ta pam dre Ma si phang ko ikan haraw ni. Si kanano. kana no hayo si Si kanano se. bobo Se si kan. Bapa. To somda bobo. Bobo ti somda. Asa dadale. Somda bobo somda le. Se ngau bana.
이마 마모? ꯑꯩ ꯀꯩꯅꯣꯗ ꯆꯠꯂꯨꯈꯤꯒꯦ ꯂꯥꯡꯒꯣꯜꯗ ꯆꯠꯂꯨꯈꯤꯒꯦ 그래도 ꯑꯍꯜ ꯂꯃꯟ ꯈꯔ ꯂꯩꯌꯦꯕ ꯑꯗꯨꯗ ꯕꯣꯔ ꯅꯤꯔꯨꯒꯦ ꯑꯩ ꯉꯁꯤ ꯕꯥꯔꯗꯦꯒꯤ 제자 뽀뽀 놈이 이마ꯗ ꯍꯥꯟꯅ ꯅꯤꯒꯗꯕꯅꯤ ꯑꯩꯈꯣꯏ ꯃꯥꯅꯤ ꯉꯁꯥꯏꯗꯩ ꯅꯤꯕꯅꯤꯅ ꯑꯩꯈꯣꯏ ꯃꯥꯒꯤ ꯈꯣꯡ ꯑꯣꯏꯅ ꯁꯣꯛꯑꯒ ꯅꯤꯖꯔꯒꯦ 이마 ꯑꯩꯒꯤ ꯕꯥꯔꯗꯦꯅꯤ ꯕꯣꯔ ꯄꯤꯕꯤꯌꯣ 안거를고 하나 야구로 ꯍꯣꯏ 이마 나이랑 하요 ꯂꯥꯏꯔꯤꯛ ꯇꯝꯕꯗꯤ ꯂꯣꯏꯔꯦ 그러고 ꯑꯩ ꯅꯥꯗꯕ ꯋꯥꯠꯇꯕꯗꯨꯅꯅꯦ ꯑꯩ ꯑꯍꯜ ꯂꯃꯟ ꯃꯌꯥꯝ ꯁꯦꯕꯥ ꯇꯧꯕ ꯉꯝꯕ 어이ꯖꯒꯦ 이마 아유 네 야바 이마 ꯑꯩ ꯆꯠꯂꯨꯈꯤꯒꯦꯀꯣ 잘왔다 ꯗꯦꯅꯤꯅ ꯂꯥꯡꯒꯣꯜꯒꯤ ꯀꯣꯂꯦꯖ ꯔꯣꯝꯗ ꯂꯥꯛꯑꯦ ꯑꯩꯁꯦ ꯑꯍꯜ ꯃꯌꯥꯝꯁꯤꯒ ꯎꯅꯖꯒꯦꯅ ꯕꯣꯔ ꯅꯤꯖꯒꯦꯅ ꯂꯥꯛꯆꯔꯦ ꯁꯦ ꯊꯣꯏꯊꯣꯏ ꯄꯥꯏꯁꯦ ꯃꯩ ꯑꯩꯗꯤ ꯂꯧꯊꯣꯛꯑꯔꯣꯏ ꯑꯩꯒꯤꯁꯦ ꯄꯣꯠ ꯆꯩ ꯉꯥ ꯆꯥꯛꯁꯤꯡ ꯑꯗꯒꯤ ꯉꯥ ꯆꯥꯛ ꯐꯤꯔꯣꯜꯒ ꯑꯦꯔꯦꯟꯖ ꯇꯧꯖꯔꯛꯄꯅꯦ ꯑꯩꯒꯤ ꯕꯥꯔꯗꯦꯅꯦ ꯑꯣꯔꯒꯅꯥꯏꯖꯔ ꯌꯥꯝꯕ ꯅꯠꯇꯦ ꯃꯔꯣꯏ ꯃꯄꯥꯡ ꯍꯋꯥꯏꯗ꯭ꯔꯥꯛ ꯑꯗꯒꯤ ꯉꯥ ꯆꯦꯡ ꯐꯤꯔꯣꯜ ꯈꯔ ꯑꯗꯒꯤ ꯏꯄꯥꯒꯨꯝꯕ ꯃꯌꯥꯝ ꯁꯤꯗꯒꯤ ꯑꯩ ꯕꯣꯔ ꯅꯤꯖꯒꯦꯅ ꯂꯥꯛꯏꯅꯦ ꯌꯥꯝ ꯏꯪꯉꯦ ꯃꯐꯝꯁꯦ ꯅꯨꯡꯉꯥꯏꯗꯧ ꯃꯥꯜꯂꯦ ꯑꯗꯨꯗꯤ ꯇꯧꯗꯦ ꯑꯩ ꯊꯕꯛ ꯍꯥꯏꯒꯤ ꯊꯕꯛ ꯑꯗꯣ ꯑꯩ ꯒꯣꯔꯃꯦꯟꯗꯒꯤ ꯑꯗꯨꯝ ꯐꯔꯦ ꯑꯝꯇ ꯐꯪꯗꯦ ꯑꯗꯨꯒ ꯑꯩꯅ ꯚꯤꯗꯤꯑꯣ ꯖꯣꯟꯗ ꯂꯩꯕ ꯖꯣꯟꯗ ꯑꯣꯏꯅ ꯄꯣꯁꯇꯤꯡ ꯂꯩꯕ ꯀꯩꯅꯣꯗ ꯑꯩꯁꯨ ꯈꯔ ꯂꯩꯔꯅꯤ ꯑꯗꯨꯗ ꯄꯩꯁꯥ ꯂꯩꯇꯕꯗꯤ ꯅꯠꯇꯕ ꯃꯌꯥꯝꯗꯨ ꯂꯩꯖꯕꯅꯤꯕ ꯃꯗꯨꯒꯤ ꯅꯨꯡꯉꯥꯏꯕꯗꯣ ꯀꯅꯥ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯃꯄꯥꯟꯗꯗꯤ ꯑꯣꯜ ꯑꯦꯖ ꯍꯣꯝꯁꯤ ꯑꯍꯜ ꯑꯣꯏꯕꯁꯤꯡꯒꯤ ꯂꯩꯕ ꯑꯗꯨꯒ ꯃꯅꯤꯄꯨꯔꯗꯅ ꯑꯃꯨꯛ ꯀꯔꯤ ꯇꯧꯋꯤ ꯌꯦꯡꯕꯤꯅꯕ ꯂꯩꯇꯕꯒꯤ ꯐꯤꯕꯝ ꯇꯥꯔꯦ ꯃꯄꯥꯟꯗꯗꯤ ꯁꯥꯔꯚꯤꯁ ꯇꯧꯕ ꯄꯣꯊꯥꯔꯛꯄ ꯄꯦꯟꯁꯤꯟꯒ ꯂꯧꯔꯛꯄ ꯀꯥꯡꯕꯨꯁꯤꯡꯗꯣ ꯐꯦꯃꯤꯂꯤ ꯑꯣꯏꯅ ꯑꯗꯒꯤ ꯔꯤꯖꯦꯟꯕꯦꯛ ꯑꯣꯏꯔꯒꯁꯨ ꯑꯍꯟ ꯑꯣꯏꯕꯁꯤꯡꯒꯤ ꯄꯣꯊꯥꯐꯝ ꯍꯥꯏꯕꯅꯦꯕ ꯒꯣꯔꯃꯦꯟꯅ ꯆꯂꯥꯏꯕꯁꯤ ꯃꯅꯤꯄꯨꯔꯗꯗꯤ ꯀꯃꯥꯏꯅ ꯆꯂꯥꯏꯒꯦ ꯍꯥꯏꯕꯕꯨ ꯌꯦꯡꯁꯤꯟꯕꯤꯅꯕ ꯂꯩꯇꯕꯒꯤ ꯑꯗꯨ ꯇꯥꯍꯟꯁꯤ ꯑꯗꯨꯁꯨ ꯉꯁꯥꯏꯗ ꯃꯅꯤꯄꯨꯔꯗꯗꯤ ꯄꯩꯁꯥ ꯇꯥꯟꯐꯝ ꯑꯣꯏꯅ ꯀꯩꯅꯣꯕꯨ ꯃꯗꯨꯒꯤ ꯃꯤꯡꯗ ꯄꯩꯁꯥ ꯇꯧ Thank you. Very lovely. hꯧꯖꯤꯛꯋꯥꯏꯗ ꯑꯩꯈꯣꯏ ꯁꯥꯟꯅꯕꯒꯤ ꯂꯥꯛꯄ ꯉꯥꯏꯔꯤꯅꯦ ꯕꯦꯝꯃ ꯐꯣꯟ ꯅꯝꯕꯔ ꯑꯃ ꯋꯥꯆꯞ ꯇꯧꯕ ꯅꯝꯕꯔ ꯑꯃ ꯄꯤ ꯑꯩꯅ ꯍꯧꯖꯤꯛ ꯇꯧꯔꯛꯄꯗꯣ ꯑꯗꯨꯔ ꯑꯩꯒꯤ ꯃꯤꯡꯁꯦ ꯍꯤꯗꯥꯛ ꯃꯣꯟꯇꯦꯁꯣꯔꯤ ꯕꯦꯝꯃ ꯃꯣꯟꯇꯦꯁꯣꯔꯤ ꯍꯤꯗꯥꯛ ꯌꯥꯒꯗ꯭ꯔꯥ ꯃꯤ ꯑꯃ ꯋꯥꯠꯂꯤ khá tiếng là vậy mà cái ngày rồi này thì là 10 có mất năng được làm sáng ở đêm thao bèo rồi ông 까까 답이 나게 까까 달아게 하나 뒤수 나는 사람 뒤가
시 그게들이 다 같이 가는 거 까지 봐. 잘하거나. 까지 문제. 아니 그거 많이 못 보거든. 그거 있지 않지. 거기 보내 손대 유튜브 떠가이다 소셜 미디어다 보고. 아두도 보거든 내가 많네. 맞더라. 모두 타가간 저기 매장 시골에 돌아. 좀들아. 매장 몬테소리 히담나 나시 랑골 올레스 온는 마팅 방골 라이 하듯이 그다음에 우라간다. 아이스 우리 올레스 온도 또 쓰는 거잖아. 오락가던 게. 아도 유튜브 그 장덕이 이단 것이 올레스 온도 있네. 또 답도 6득이 짜다이라 것이 아니 아주마는 빌딩 팠다바 껐다바 까남 잉비럭다바기 아마 비디오 무기거든요. 하나 양 사람들이 거기 지금 비용제 이마야 그전에 아는 방안바 나한테 비려본 것 때문에 시 다치 오거든요. 아들 보니까 이나 미 거기 유튜브 작업이지 미를 우비를간다 내가 그거는 한다더니나 미 우비를간다 우비도 또 비유시고 그래서 뜬는 미는 말이 이거는 미는 말이 먹고는 미는 거리 다해서 미는 거리 아기 배잖아 뜻도 아주 빨라만 아까를 배우를 라까를 야 진짜 잘하다가 지금 다치 어디서 소셜 미디어에 부탁된 게 아주 늘리는다 아니다 거기나 그 러브 비디오에 미다 강할래디 우할래 봐 그러니까 말 간다 마두더기 민웅식이 우락간다 말과 아주 맞긴 아주 잘하다 그러니까 다가도 어려운 예. 다가도 비디오 올라오겠고 네. ꯑꯩꯗꯤ ꯑꯩꯒꯤ ꯕꯥꯔꯗꯦꯁꯦ ꯑꯩꯈꯣꯏꯒꯤ ꯀꯦꯛ ꯀꯛꯇꯅ ꯑꯗꯒꯤ ꯑꯆꯥꯄꯣꯠ ꯄꯤꯖꯗꯅ ꯃꯌꯥꯝ ꯇꯧꯕꯗꯣ ꯑꯩ ꯉꯁꯤ ꯐꯥꯎꯕ ꯇꯧꯗ꯭ꯔꯤꯕ ꯁꯨꯃꯥꯏꯅ ꯍꯥꯏꯗꯤ ꯇꯣꯜꯂ ꯇꯥꯔꯕ ꯍꯥꯏꯗꯤ ꯑꯩꯁꯨ ꯑꯇꯣꯟꯕ ꯃꯤ ꯑꯃꯅꯤꯀꯣ ꯑꯗꯨꯏꯁꯨ ꯑꯩꯅ ꯈꯤꯇꯪ ꯑꯩꯒꯤ ꯏꯁꯥꯒꯤ ꯍꯥꯏꯅ ꯈꯤꯇꯪ ꯏꯟꯀꯝ ꯑꯃꯗꯤ ꯂꯥꯛꯆꯔꯤꯗꯅ ꯁꯨꯃꯥꯏꯅ ꯏꯟꯀꯝ ꯁꯨꯛꯂꯥꯛ ꯂꯥꯛꯅꯤꯡꯉꯥꯏ ꯂꯩꯇꯕ ꯃꯐꯝꯁꯤꯡꯁꯦ ꯆꯠꯂꯒ ꯑꯩꯒꯤ ꯉꯝꯖꯕ ꯈꯔ ꯑꯣꯏꯖꯁꯨ ꯑꯩ ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧꯖꯔꯛꯏ ꯑꯩ ꯃꯇꯨꯡꯗꯁꯨ ꯁꯤꯗꯒꯤ ꯍꯦꯟꯅ ꯇꯧꯕ ꯉꯝꯕ ꯑꯣꯏꯖꯒꯦꯅ ꯑꯩ ꯏꯁꯣꯔꯗ ꯑꯗꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯁꯤꯗꯒꯤ ꯑꯩꯅ ꯕꯣꯔ ꯅꯤꯖꯔꯛꯏ ꯑꯗꯨꯒ ꯑꯩꯅ ꯑꯣꯜ ꯑꯦꯖ ꯍꯣꯝ ꯃꯌꯥꯝ ꯑꯃ ꯆꯠꯂꯤꯁꯦ ꯁꯤꯗꯩꯁꯤꯗ ꯁꯨꯃꯥꯏꯅ ꯂꯥꯡꯒꯣꯜꯒꯤꯁꯤ ꯉꯛꯄ ꯂꯩꯇꯦ ꯃꯣꯏ ꯁꯥꯔꯇꯤꯐꯤꯀꯦꯠ ꯑꯃꯃꯨꯛ ꯄꯤꯔꯛꯑꯦꯕ ꯑꯗꯨꯒ ꯀꯅꯥꯒꯨꯝꯕ ꯏꯟꯀꯝ ꯇꯦꯛꯁꯀ ꯃꯔꯤ ꯂꯩꯅꯕ ꯃꯤ ꯗꯔꯀꯥꯔ ꯂꯩꯕ ꯑꯣꯏꯔꯒꯁꯨ ꯔꯤꯁꯤꯞ ꯑꯗꯨꯝ ꯃꯣꯏ ꯄꯤꯒꯦꯅ ꯍꯥꯏꯌꯦꯕ ꯑꯗꯩꯗ ꯑꯩꯒꯤꯁꯨ ꯏꯟꯀꯝ ꯇꯦꯛꯁꯁꯦ ꯇꯥꯔꯤꯅꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯁꯨ ꯑꯩꯗꯤ ꯑꯗꯨꯒꯤꯗꯃꯛꯇ ꯏꯟꯀꯝ ꯇꯦꯛꯁꯇꯨ ꯀꯣꯛꯅꯅꯕ ꯂꯥꯛꯄ ꯅꯠꯆꯗꯦꯅ ꯑꯩ
ꯔꯤꯁꯤꯞꯇꯤ ꯂꯧꯖꯔꯛꯇ꯭ꯔꯦ ꯑꯗꯨꯒ ꯑꯩ ꯉꯁꯤꯁꯦ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏꯕ ꯅꯨꯃꯤꯠ ꯑꯃ ꯍꯥꯏꯗꯣ ꯑꯣꯏꯕ ꯑꯩꯁꯦ ꯑꯩ ꯄꯣꯛꯄꯒꯤ ꯃꯍꯩ ꯌꯥꯜꯂꯦꯅ ꯈꯜꯂꯦ ꯑꯗꯨꯒ ꯑꯩꯅ ꯑꯩꯒꯤ ꯂꯦꯝꯍꯧꯔꯤꯕ ꯄꯨꯟꯁꯤꯁꯤꯗꯁꯨ ꯁꯨꯃꯥꯏꯅ ꯊꯕꯛ ꯁꯨꯕ ꯉꯝꯗ꯭ꯔꯕ ꯑꯍꯜꯁꯤꯡ ꯀꯅꯥ ꯂꯩꯖꯗ꯭ꯔꯕ ꯅꯨꯄꯤ ꯑꯣꯏꯔꯣ ꯅꯨꯄꯥ ꯑꯣꯏꯔോ ꯃꯌꯥꯝꯁꯤꯡꯁꯤꯒꯤꯗꯃꯛꯇ ꯑꯩꯅ ꯈꯔ ꯈꯔꯗꯪ ꯃꯇꯦꯡ ꯄꯥꯡꯕ ꯍꯦꯟꯅ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯕ ꯍꯥꯏꯗꯣ ꯑꯣꯏꯖꯔꯒꯦꯅ ꯏꯁꯣꯔꯗꯁꯨ ꯊꯧꯅꯤꯖꯩ ꯑꯗꯨꯒ ꯑꯍꯜ ꯂꯃꯟꯁꯤꯡꯁꯤꯗꯒꯤꯁꯨ ꯑꯩ ꯕꯣꯔ ꯅꯤꯖꯔꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯍꯟꯁꯤꯡꯅ ꯑꯩꯒꯤ ꯅꯥꯗ ꯌꯦꯛꯇꯕ ꯑꯣꯏꯔꯣꯅ ꯍꯥꯏꯕꯤꯔꯛꯄꯁꯦ ꯁꯤꯃꯨꯛ ꯅꯨꯡꯉꯥꯏꯕ ꯂꯩꯇꯦ ꯑꯍꯜꯁꯤꯡꯒ ꯒ꯭ꯔꯨꯞ ꯐꯣꯇꯣ ꯑꯃ ꯅꯝꯃꯤꯟꯅꯔꯛꯄꯁꯦ ꯁꯤꯃꯨꯛ ꯅꯨꯡꯉꯥꯏꯕ ꯂꯩꯇ꯭ꯔꯦ ꯃꯦꯃꯣꯔꯤ ꯑꯣꯏꯅꯅꯕ ꯑꯗꯨꯒ ꯌꯥꯝ ꯅꯣꯛꯅꯤꯡꯕ ꯑꯃꯅ ꯁꯥꯔꯇꯤꯐꯤꯀꯦꯠ ꯑꯃꯁꯨ ꯄꯤꯕꯤꯔꯛꯑꯦ ꯃꯁꯤꯗ ꯆꯠꯂꯒ ꯐꯣꯇꯣ ꯈꯔꯁꯨ ꯅꯝꯃꯛꯑꯦ ꯑꯩꯁꯦ ꯍꯧꯖꯤꯛꯀꯥꯟꯁꯦ ꯐꯣꯇꯣ ꯌꯥꯝ ꯅꯝꯅꯤꯡꯗ꯭ꯔꯦꯕ ꯑꯩꯒꯤ ꯀꯣꯛꯁꯦ ꯁꯨꯝ ꯇꯥꯡꯁꯤꯜꯂꯛꯑꯦ ꯀꯃꯥꯏꯅ ꯐꯗꯣꯏꯅꯣ ꯈꯪꯗꯦ ꯑꯗꯨꯒ ꯍꯜꯂꯛꯄꯗ ꯑꯩ ꯒꯣꯕꯤꯟꯗꯗ ꯆꯪꯉꯛꯑꯦ ꯑꯗꯨꯒ ꯒꯣꯕꯤꯟꯗꯁꯦ ꯉꯁꯤꯗꯤ ꯈꯔ ꯉꯟꯅ ꯂꯣꯜꯂꯝꯃꯦ ꯋꯤꯟꯇꯔ ꯑꯣꯏꯕꯒꯤꯔ ꯈꯪꯗꯦ ꯑꯩ ꯇꯥꯏꯃꯤꯡꯁꯤꯁꯨ ꯈꯪꯗ꯭ꯔꯕ ꯑꯗꯣ ꯑꯩ ꯑꯗꯨꯝ ꯃꯄꯥꯟꯗ ꯌꯥꯝ ꯏꯪꯅ ꯆꯤꯛꯅ ꯑꯣꯏꯅ ꯈꯨꯔꯨꯝꯖꯔꯦ ꯃꯤ ꯃꯌꯥꯝ ꯑꯃ ꯄꯨꯟꯗꯅ ꯁꯨꯃꯥꯏꯅ ꯏꯁꯣꯔ ꯑꯁꯤꯗꯤ ꯊꯣꯡ ꯂꯣꯟꯒꯦꯔꯥ ꯂꯣꯟꯂꯣꯏꯔꯥ ꯑꯩꯅ ꯅꯤꯡꯖꯕꯗꯣ ꯑꯗꯨꯝ ꯏꯁꯣꯔꯅ ꯑꯗꯨꯝ ꯈꯪꯕꯤꯗꯅ ꯑꯗꯨꯝ ꯂꯩꯔꯕꯅꯤ ꯑꯩꯁꯦ ꯐꯣꯇꯣ ꯅꯝꯕ ꯌꯥꯝ ꯄꯥꯝꯖꯕꯅꯤꯅ ꯏꯆꯥꯁꯤꯡꯅ ꯐꯣꯇꯣ ꯈꯔ ꯑꯃꯨꯛ ꯅꯝꯕꯤꯔꯛꯑꯦ ꯉꯁꯤꯁꯦ ꯒꯣꯕꯤꯟꯗ ꯍꯪꯉꯝꯗꯕꯁꯦ ꯅꯨꯡꯕꯨꯗꯤ ꯅꯨꯡꯉꯥꯏꯇꯦꯕ ꯑꯗꯨꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯩꯗꯤ ꯑꯗꯨꯝ ꯇꯣꯏꯅ ꯒꯣꯕꯤꯟꯗꯁꯦ ꯆꯠꯂꯦ ꯃꯍꯥꯕꯂꯤ ꯒꯣꯕꯤꯟꯗ ꯑꯗꯨꯝ ꯆꯠꯂꯦ ꯑꯩꯁꯦ ꯑꯗꯣ ꯅꯥꯀꯟꯗ ꯂꯩꯕ ꯃꯍꯥꯗꯦꯕꯒꯤ ꯃꯟꯗꯤꯔꯗ ꯆꯪꯉꯒ ꯑꯃꯨꯛ ꯑꯩꯁꯦ ꯉꯁꯤꯁꯦ ꯊꯧꯅꯤꯖꯔꯛꯑꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯁꯨꯃꯥꯏꯅ ꯏꯁꯣꯔꯗꯒ ꯑꯗꯨꯝ ꯆꯠꯂꯒ ꯃꯔꯛ ꯃꯔꯛꯇ ꯆꯠꯂꯒ ꯑꯗꯨꯝ ꯈꯨꯔꯨꯝꯖꯕꯁꯦ ꯄꯨꯛꯅꯤꯡ ꯍꯛꯆꯥꯡꯁꯦ ꯌꯥꯡꯉꯦ ꯐꯖꯔꯝꯃꯦ ꯀꯣꯅꯨꯡꯁꯦ ꯌꯥꯝꯅ ꯅꯍꯥꯟꯋꯥꯏ ꯅꯠꯇ꯭ꯔꯦ ꯍꯧꯖꯤꯛꯀꯥꯟꯁꯦ ꯌꯥꯝ ꯐꯖꯔꯦ ꯃꯄꯥꯟꯂꯣꯝꯒ ꯑꯗꯨꯝ ꯃꯥꯜꯂꯦ ꯏꯇꯣꯝꯅ ꯅꯝꯖꯔꯦꯅꯦ ꯁꯤꯟꯗꯨꯔꯁꯦ ꯌꯥꯏ ꯐꯌꯦꯡ ꯇꯧꯗꯅ ꯂꯩꯔꯝꯃꯦ ꯑꯗꯨꯒ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯀꯥꯃꯙꯦꯅꯨꯁꯦ ꯁꯤꯗ ꯑꯃꯨꯛ ꯆꯠꯂꯒ ꯑꯩ ꯆꯤꯔꯣꯟ ꯇꯧꯔꯨꯒꯦꯅ ꯑꯩ ꯆꯤꯔꯣꯟ ꯇꯧꯔꯦ ꯀꯥꯃꯙꯦꯅꯨꯗ ꯆꯤꯔꯣꯟ ꯃꯌꯥꯝ ꯑꯃ ꯇꯧꯔꯝꯕꯅꯤ ꯄꯤꯕꯤꯔꯛꯑꯣꯅ ꯄꯤꯔꯛꯀꯅꯤꯅ ꯈꯜꯂꯦ ꯂꯥꯡꯒꯣꯜꯗ ꯆꯠꯂꯨꯔꯦ ꯒꯣꯕꯤꯟꯗ ꯆꯠꯂꯨꯔꯦ ꯍꯜꯂꯛꯄꯗ ꯑꯉꯥꯡꯁꯤꯡꯁꯦ ꯄꯨꯛ ꯂꯥꯝꯃꯦꯅ ꯑꯩꯈꯣꯏꯁꯦ ꯁꯤꯒꯤ ꯀꯨꯁꯨꯝ ꯑꯣꯏꯜ ꯄꯝꯒꯤ ꯑꯣꯄꯣꯖꯤꯠꯇ ꯂꯩꯕ ꯔꯦꯁꯇꯨꯔꯦꯟ ꯑꯃꯗ ꯆꯪꯉꯦ ꯇꯈꯦꯜ ꯁꯨꯔꯨꯡ ꯑꯅ ꯆꯪꯉꯒ ꯑꯆꯥꯄꯣꯠ ꯈꯔ ꯄꯤꯖꯒꯦꯅ ꯇꯧꯔꯤ ꯃꯣꯏꯁꯦ ꯌꯥꯝ ꯐꯖꯩ ꯃꯄꯥꯟꯗꯗꯤ ꯌꯥꯝ ꯆꯥꯎꯗꯕ ꯃꯥꯜꯂꯒ ꯃꯅꯨꯡꯗ ꯌꯥꯝ ꯆꯥꯎꯕ ꯂꯩꯔꯝꯃꯦ ꯑꯩꯈꯣꯏꯁꯦ ꯑꯉꯥꯡꯁꯤꯡꯁꯦ ꯀꯩꯀꯩ ꯆꯥꯗꯣꯏꯅꯣꯅ ꯃꯦꯅꯨ ꯌꯦꯡꯉꯤ ꯐꯣꯇꯣꯁꯨ ꯈꯔ ꯅꯝꯃꯛꯑꯦ ꯃꯣꯏꯒꯤꯁꯦ ꯍꯦꯛ ꯆꯪꯐꯝꯁꯦ ꯌꯥꯝ ꯐꯖꯩꯌꯦꯕ ꯁꯤꯁꯦ ꯊꯥꯒꯤ ꯂꯩꯃꯥꯏꯁꯦ ꯇꯧꯔꯒ ꯗꯤꯄꯥꯂꯤꯅꯦ ꯑꯩꯅꯦ ꯂꯤꯖꯨꯟꯅꯦ ꯑꯗꯒꯤ ꯂꯟꯆꯦꯟꯕꯅꯦ ꯑꯩꯈꯣꯏꯁꯦ ꯐꯣꯇꯣ ꯈꯔ ꯅꯝꯃꯦ ꯗꯤꯄꯥꯂꯤꯒꯤ ꯐꯣꯇꯣꯁꯤꯡꯁꯦ ꯑꯗꯨꯝ ꯌꯦꯡꯃꯤꯟꯅꯁꯦ ꯌꯥꯝ ꯅꯨꯡꯁꯤꯕꯅꯦ ꯗꯤꯄꯥꯂꯤꯅ ꯅꯝꯕꯗꯤ ꯌꯥꯝ ꯐꯖꯩꯌꯦꯕ ꯑꯗꯣ ꯁꯤꯅ ꯑꯩꯅ ꯅꯝꯕꯤꯕꯅꯦ ꯐꯖꯗ꯭ꯔꯕ ꯈꯪꯗꯦ ꯁꯤꯅ ꯑꯕꯨꯡꯉꯣꯅꯦ ꯑꯕꯨꯡꯉꯣꯗꯤ ꯁꯨꯃꯥꯏꯅ ꯁꯤꯒꯨꯝꯕ ꯄꯣꯖꯁꯦ ꯃꯣꯏꯒꯤ ꯆꯍꯤꯁꯤꯗ ꯁꯨꯃꯥꯏꯅ ꯇꯧꯕ ꯄꯣꯖꯁꯦ ꯈꯔ ꯇꯧꯔꯤꯌꯦ ꯃꯃꯥꯏꯒ ꯎꯠꯅꯤꯡꯗꯕꯤꯁꯦ ꯇꯧꯔꯦ ꯑꯩꯒꯤ ꯐꯣꯇꯣ ꯈꯔ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯁꯦ ꯑꯩꯁꯦ ꯐꯣꯇꯣ ꯌꯥꯝ ꯅꯝꯖꯅꯤꯡꯕꯅꯦꯕ ꯑꯗꯣ ꯍꯟꯗꯛꯁꯦ ꯎꯄꯥꯏ ꯂꯩꯇꯦ ꯀꯣꯛꯀꯁꯦ ꯂꯣꯏ ꯇꯥꯡꯉꯤꯁꯦ ꯑꯗꯨꯒ ꯑꯆꯥꯄꯣꯠ ꯄꯣꯔꯛꯑꯦ ꯃꯣꯏꯁꯦ ꯀꯔꯤꯅꯣ ꯃꯣꯏ ꯆꯥꯏꯁꯦ ꯆꯤꯛꯀꯟ ꯆꯧꯅꯦ ꯑꯗꯒꯤ ꯂꯤꯃꯟ ꯇꯤ ꯑꯅꯤ ꯂꯧꯔꯦ ꯂꯤꯖꯨꯟ ꯏꯕꯥꯅꯤꯒꯤ ꯑꯕꯨꯡꯉꯣꯒ ꯕꯦꯝꯃꯒꯁꯤꯅ ꯁꯤ ꯖꯨꯁ ꯊꯛꯅꯤꯅ ꯅꯤꯡꯊꯝꯊꯥꯁꯤꯗ ꯑꯗꯨꯝ ꯍꯥꯎꯋꯦꯅ ꯍꯥꯏ ꯑꯗꯣ ꯃꯣꯏꯒꯤ ꯂꯤꯃꯟ ꯇꯤꯁꯦ ꯌꯥꯝ ꯍꯥꯎꯋꯦ ꯑꯗꯨꯝ ꯆꯪꯕ ꯌꯥꯏ ꯄꯣꯠꯁꯨ ꯇꯥꯡꯗꯤ ꯍꯣꯡꯉꯦꯕ ꯑꯗꯨꯒ ꯂꯣꯏꯅꯃꯛꯁꯨ ꯍꯥꯎꯕ ꯃꯣꯏꯁꯦ ꯍꯥꯎꯋꯦ ꯍꯥꯏ ꯃꯣꯏ ꯑꯗꯨꯃꯥꯏꯅ ꯇꯧꯔꯦ ꯃꯣꯏ ꯃꯆꯤꯟ ꯃꯅꯥꯎ ꯃꯣꯏ ꯌꯦꯟꯅꯗꯅ ꯆꯥꯃꯤꯟꯅꯔꯦ ꯂꯦꯃꯟ ꯇꯤꯁꯦ ꯌꯥꯝ ꯊꯤꯅ ꯍꯥꯎꯋꯦ ꯃꯣꯏ ꯃꯐꯝꯁꯦ ꯌꯥꯝ ꯂꯧꯗ꯭ꯔꯦꯕ ꯑꯩꯈꯣꯏ ꯅꯨꯡꯗꯥꯡ ꯊꯦꯡꯉꯕꯅꯤꯅ ꯑꯃꯨꯛ ꯆꯥꯛ ꯆꯥ ꯌꯥꯔꯔꯣꯏꯅ ꯑꯗꯨꯒ ꯗꯣꯁꯥ ꯑꯃ ꯂꯧꯔꯛꯑꯦ ꯑꯩꯈꯣꯏ ꯃꯌꯥꯝ ꯌꯦꯟꯅꯔ ꯆꯥꯗꯣꯏꯅꯦ ꯃꯣꯏꯒꯤꯁꯦ ꯗꯣꯁꯥꯁꯦ ꯑꯁꯤ ꯏꯕꯦꯝꯃ ꯀꯌꯥꯅꯣ ꯄꯤꯕꯗꯣ 130 ꯄꯤꯌꯦ ꯑꯣ 80 ꯄꯤꯌꯦ ꯑꯗꯣ ꯑꯩꯗꯤ ꯑꯕꯦꯝꯃꯅ ꯑꯣꯏꯅ ꯏꯟꯕꯤꯔꯦ ꯉꯁꯤ ꯍꯦꯄꯤ ꯕꯥꯔꯗꯦꯅꯤꯅ ꯃꯣꯏꯅ ꯑꯩꯗꯤ ꯌꯥꯝ ꯂꯦꯝꯃꯒ ꯂꯩꯖꯔꯦ ꯃꯣꯏ ꯃꯌꯥꯝ ꯃꯆꯦꯠ ꯌꯦꯟꯅꯔ ꯆꯥꯔꯦ ꯍꯥꯎꯋꯦ ꯌꯥꯝ ꯐꯖꯅ ꯍꯥꯎꯋꯦ ꯁꯤꯁꯦ ꯍꯣꯡꯁꯨ ꯍꯣꯡꯕ ꯍꯥꯎꯁꯨ ꯍꯥꯎꯕ
ꯑꯣꯏ ꯍꯥꯎꯋꯤ ꯆꯥꯅꯤꯡꯕꯤꯕꯁꯦ ꯌꯥꯝꯅ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤ ꯁꯤꯒꯤ ꯃꯇꯦꯛꯁꯤꯗ ꯑꯩꯅ ꯑꯣꯜ ꯑꯦꯖ ꯍꯣꯝꯗ ꯆꯠꯂꯨꯕ ꯑꯗꯒꯤ ꯂꯥꯏ ꯈꯨꯔꯝꯕ ꯑꯗꯒꯤ ꯑꯉꯥꯡꯈꯩ ꯁꯨꯃꯥꯏꯅ ꯑꯆꯥꯄꯣꯠ ꯆꯥꯃꯤꯟꯅꯕ ꯁꯤꯁꯤꯗ ꯑꯗꯨꯝ ꯂꯣꯏꯁꯤꯜꯂꯒꯦ ꯃꯌꯥꯝ ꯑꯗꯨꯒ ꯆꯤꯛꯀꯟ ꯃꯣꯃꯣꯁꯤꯅ ꯄ꯭ꯂꯦꯠꯇ ꯂꯨꯄꯥ 100ꯅꯦ ꯌꯥꯝ ꯍꯣꯡꯉꯦ ꯃꯣꯏꯁꯦ ꯁꯨꯞꯁꯦ ꯌꯥꯝ ꯍꯥꯎꯋꯦꯅ ꯍꯥꯏ ꯑꯕꯨꯡꯉꯣꯁꯤꯗꯤ ꯁꯨꯞꯁꯦ ꯈꯔ ꯌꯥꯝ ꯊꯛꯆꯅꯣꯅ ꯄꯤꯊꯛꯈ꯭ꯔꯦ ꯃꯣꯏ ꯃꯌꯥꯝ ꯁꯤꯒꯤ ꯄ꯭ꯂꯦꯠ ꯑꯅꯤꯁꯤꯃ ꯌꯦꯟꯅꯔ ꯆꯥꯔꯦ ꯉꯁꯤꯒꯤꯗꯤ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯣꯏꯁꯤꯜꯂꯦ ꯑꯆꯥꯄꯣꯠ ꯆꯥꯕꯁꯦ ꯃꯤ ꯑꯃꯅ ꯄ꯭ꯂꯦꯠ ꯑꯃ ꯆꯥꯕꯕꯨꯗꯤꯕ ꯁꯨꯃꯥꯏꯅ ꯈꯤꯇꯪ ꯈꯤꯇꯪ ꯌꯦꯟꯅꯔ ꯆꯥꯕꯁꯤꯅ ꯌꯥꯝ ꯍꯥꯎꯕꯅꯦ ꯑꯩꯒꯤ ꯐꯣꯇꯣ ꯈꯔ ꯑꯃꯁꯨ ꯅꯝꯕꯤ ꯂꯩꯔꯝꯃꯦ ꯁꯤꯅ ꯑꯩ ꯈꯪꯗꯦ ꯁꯔꯄ꯭ꯔꯥꯏꯖ ꯐꯣꯇꯣꯅꯦ ꯁꯤꯅ ꯂꯤꯖꯨꯟꯅ ꯅꯝꯕꯤꯕꯅꯦ ꯑꯩꯈꯣꯏ ꯂꯤꯖꯨꯟꯒ ꯑꯩꯈꯣꯏ ꯗꯤꯄꯥꯂꯤꯒꯁꯤꯗꯤ ꯑꯩꯒꯤ ꯐꯣꯇꯣꯒ꯭ꯔꯥꯐꯔꯅꯦ ꯑꯕꯨꯡꯉꯣꯁꯨ ꯃꯔꯛ ꯃꯔꯛꯇ ꯅꯝꯃꯦ ꯑꯗꯣ ꯃꯥꯗꯤ ꯀꯌꯥ ꯊꯣꯏꯅ ꯁꯪꯗꯕꯅꯤꯅ ꯅꯝꯕꯤꯌꯨ ꯌꯥꯗꯦ ꯊꯥꯁꯤ ꯁꯨꯃꯥꯏꯅꯒ ꯄꯥꯏꯔꯤꯅꯦ ꯑꯩꯁꯦ ꯑꯗꯨꯒ ꯑꯆꯥꯄꯣꯠꯁꯦ ꯑꯁꯤꯁꯨ ꯃꯔꯛꯁꯤꯗ ꯐꯣꯇꯣꯁꯤꯃ ꯌꯥꯎꯔ ꯂꯩꯔꯝꯃꯦ ꯑꯗꯨꯝ ꯍꯥꯞꯆꯤꯟꯖꯔꯦ ꯑꯩꯈꯣꯏ ꯗꯤꯄꯥꯂꯤꯁꯦ ꯅꯨꯡꯁꯤꯕꯅ ꯃꯥꯁꯦ ꯀꯨꯆꯨꯁꯦ ꯈꯔ ꯃꯨꯏꯌꯦꯕ ꯀꯃꯥꯏꯅ ꯉꯧꯔꯛꯇꯣꯏꯅꯣꯅ ꯍꯥꯏ ꯂꯩ ꯁꯤꯅ ꯀꯣꯅꯨꯡ ꯃꯅꯨꯡꯗꯅꯦ ꯑꯁ ꯉꯁꯤꯒꯤ ꯁꯤꯅꯔꯤꯁꯦ ꯌꯥꯝꯅ ꯐꯖꯩꯌꯦꯕ ꯑꯗꯨꯗ ꯃꯇꯦꯛ ꯃꯇꯦꯛ ꯑꯣꯏꯅ ꯍꯥꯞꯆꯤꯟꯖꯔꯦ ꯅꯨꯃꯤꯗꯥꯡ ꯊꯦꯡꯉꯛꯄꯒꯤ ꯐꯣꯇꯣꯁꯦ ꯁꯤꯅ ꯌꯥꯝ ꯍꯦꯜꯂꯦ ꯐꯖꯕ ꯑꯩꯗꯤ ꯃꯤꯒ ꯏꯆꯤꯛ ꯆꯤꯛꯄꯅꯤꯅ ꯌꯥꯝꯅꯁꯨ ꯅꯨꯡꯉꯥꯏꯔꯛꯑꯦ ꯑꯗꯣ ꯑꯩꯁꯨ ꯊꯦꯡꯕꯅꯤꯅ ꯏꯃꯥ ꯌꯨꯝꯗ ꯂꯩꯍꯧꯕꯅꯤꯅ ꯌꯥꯝ ꯀꯨꯏꯅꯗꯤ ꯂꯩꯔꯛꯇ꯭ꯔꯦ ꯑꯩꯈꯣꯏ ꯂꯤꯖꯨꯟꯒꯤ ꯐꯣꯇꯣ ꯑꯃꯅꯤꯁꯨ ꯍꯥꯞꯆꯤꯟꯖꯔꯛꯀꯦ ꯃꯁꯤꯅ ꯇꯨꯃꯤꯟꯅ ꯅꯝꯃꯒ ꯂꯩꯔꯝꯃꯤꯅꯦ ꯐꯖꯕꯅꯦ ꯑꯩꯈꯣꯏ ꯂꯤꯖꯨꯟꯁꯤꯁꯨ ꯔꯥꯁꯤ ꯂꯩ ꯃꯒꯨꯟ ꯂꯩꯕꯅꯤ ꯑꯗꯒꯤ ꯑꯩꯈꯣꯏ ꯂꯤꯖꯨꯟꯅ ꯒ꯭ꯔꯨꯞ ꯁꯦꯜꯐꯤ ꯑꯃ ꯅꯝꯃꯛꯑꯦ ꯁꯤꯃꯇꯪꯒ ꯍꯥꯞꯆꯤꯟꯖꯒꯦ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯁꯤ ꯏꯆꯥꯁꯤꯡ ꯑꯩꯒꯤ ꯏꯆꯥꯁꯤꯡ ꯉꯥꯛꯇꯅꯤ ꯑꯩꯈꯣꯏ ꯗꯤꯄꯥꯂꯤ ꯁꯤꯗꯁꯨ ꯃꯇꯦꯛ ꯑꯃ ꯑꯗꯨꯝ ꯍꯥꯞꯆꯤꯟꯖꯔꯦ ꯗꯤꯄꯥꯂꯤꯒꯤ ꯐꯣꯇꯣꯁꯦ ꯍꯟꯖꯤꯟꯕ꯭ꯔꯥ ꯍꯟꯖꯤꯟꯗꯕ꯭ꯔꯥꯁꯨ ꯈꯪꯗ꯭ꯔꯦ ꯅꯨꯡꯁꯤꯌꯦ ꯑꯗꯨꯅ ꯑꯗꯨꯝ ꯍꯥꯞꯆꯤꯟꯖꯔꯒꯦ ꯃꯌꯥꯝ ꯃꯃꯥꯡ ꯆꯍꯤꯒꯤ ꯐꯣꯇꯣ ꯈꯔ ꯍꯥꯞꯆꯤꯟꯖꯒꯦ ꯃꯃꯥꯡ ꯆꯍꯤꯗꯅ ꯀꯣꯡꯕ ꯅꯣꯡꯊꯣꯝꯕꯝ ꯂꯩꯀꯥꯏꯗ ꯂꯩꯕ ꯁꯦꯅꯤꯌꯔ ꯁꯤꯇꯤꯖꯟ ꯍꯣꯝꯗ ꯏꯃꯥ ꯏꯕꯦꯟꯁꯤꯡꯒ ꯎꯅꯕ ꯆꯠꯆꯔꯨꯕꯒꯤ ꯃꯃꯤꯁꯦ ꯉꯁꯤ ꯐꯦꯁꯕꯨꯛꯇ ꯌꯥꯎꯔꯝꯃꯦ ꯍꯥꯞꯆꯤꯟꯖꯔꯦ